哇，这讲吧，Japan thằng bạn nhớ em gì? Wow, story mà mình cũng xin đi qua. Cha thank you. Cha là đi thằng bạn gì mà xí. Cha bột bột đấy hả? Mẹ mới sẽ underground xuống lấy hai bữa qua. Underground này yên nữa xí qua.กี่ห้องก็ได้กี่ห้องก็ได้ กี่ห้องเนี่ยเอาไปนี่ก็ไอ้ซาซากลางที่เว็บไซต์ด้วยเลยมันก็มาที่เองของท้องน้ำบ่อน้ำประเด็นเนี่ยปุงอามาเห็นมันจังด้วยเนี่ยมันก็เลี้ยงไม่ยากแต่บิดามารีเนี่ยมารีช่วยทำเลยนะมารีกันทุกอย่างเลยมารีช่วยมาง่ายที่ตอนนี้ police เกี่ยวกับอะไรเลยมาง่ายที่ว่าใครจะลิน่าKalian Gimong chào. Ở khung nhiều á, ở khung nữa trộn. Mari nè, Mari chơi đấm lên đấy, Mari kan udah orang, Mari chơi, mangai kita yang police kita mau ini, mangai itu saya police ki, mangai kita ini, tapi naik lensa, tapi poin ya, rồi thì bây giờ đi. 好似先啱肉食落到呢不過，同埋呢個拉得個佢啃個Japan 嘅啃個，第電個啃個，啱同埋呢嚟呢咩個米先啱啲個，清楚不然呢用吧，第幾紅火個炸吧，哎不然哎不過哎用不烏住個是這樣啲，弄愛咧個不寧想弄死個，同埋那個諗佢嚇撒嘅尼空個乜嘅拉拖個經過先個，同埋那個咩啱càng嘅。vibes pura kainom leirame ko ai amphau yaudriba sumain tawbu thengnadriba ko dedi aina chattabagini ko myam ai sung chattaba haitare khoise ado ngasi su chatni kaina khangdeba ko adum mamang kang hobuni mitu su kesumda chathodreba adoga sigi sina yani ngaktang thokninga ko do sanda jang pai pung humakai mari tarak torabani ko yumde tholokpada ado nangadra nangoidra khangde adum chasalurase na laine ko jingon se duki matik phajaba do waga se nungsit ka se nungsit ꯌꯦꯡꯕ ꯁꯤꯠꯂꯗꯅ ꯃꯝꯁꯜꯂꯛꯇꯣꯔꯦꯕꯀꯣ ꯍꯅꯤꯡ ꯅꯣꯡꯅꯥꯡꯒ ꯅꯤꯡꯅꯦꯡꯒ ꯈꯣꯡꯉꯤꯗꯣ ꯑꯗꯨꯗꯨꯒ ꯐꯔꯦ ꯂꯥꯏꯟ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯝꯃꯅꯤ ꯆꯠꯂꯁꯦ ꯑꯗꯨꯃꯅ ꯑꯗꯨꯒ ꯉꯥꯔꯤꯌꯥꯟ ꯆꯠꯇꯣꯏꯅꯦꯅ ꯂꯥꯛꯏꯗꯅ ꯑꯍꯥꯟꯕꯗꯗꯤ ꯑꯗꯣ ꯉꯥꯔꯤꯌꯥꯟꯒꯤ ꯂꯝꯕꯤꯗꯣ ꯆꯠꯄ ꯌꯥꯗꯦꯅ ꯊꯤꯡꯉꯝꯃꯦꯕ ꯑꯗꯨꯗꯨꯒꯤ ꯃꯤ ꯃꯌꯥꯝꯅ ꯄꯛꯆꯠꯇ ꯆꯠꯄ ꯂꯝꯕꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗ ꯀꯩ ꯇꯥꯒꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯂꯝꯕꯤꯁꯦ ꯀꯥꯏ ꯇꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯍꯪꯉꯦꯕ ꯑꯗꯣ ꯇꯥꯗꯣꯏꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝ ꯀꯤꯍꯣꯝ ꯆꯥꯐꯝꯒ ꯂꯩꯕꯅꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯏꯟꯅꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯁꯦ ꯇꯟꯁꯨ ꯇꯜꯂꯕꯅꯦ ꯀꯩꯗꯨꯅꯣ ꯃꯤ ꯃꯌꯨꯝ ꯍꯟꯕꯒ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡ ꯌꯧꯔꯀꯥꯟꯁꯤꯗ ꯌꯥꯝ ꯇꯟꯗ꯭ꯔꯅꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯃꯐꯝꯗꯣ ꯎꯆꯤꯟ ꯌꯧꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯤꯅ ꯀꯣꯟꯅ ꯑꯦꯗꯤꯠ ꯇꯧꯔꯒ ꯉꯥꯡꯁꯜꯂꯛꯏꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯌꯧꯔꯦꯀꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯣꯡ ꯀꯥꯏ ꯅꯣꯏ ꯀꯥꯈꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯩ ꯆꯠꯂꯣ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒ ꯌꯧꯔꯦ ꯀꯗꯥꯏꯗꯅꯣ ꯌꯧꯗꯣꯏꯁꯤꯅ ꯊꯝꯕꯥꯜ ꯌꯥꯝ ꯁꯥꯠꯂꯤ ꯌꯧꯔꯦ ꯊꯝꯕꯥꯜꯅꯦꯀꯣ ꯀꯗꯥꯏ ꯋꯥꯏꯊꯧ ꯄꯥꯠꯂ ꯈꯪꯗꯤꯌꯦ ꯋꯥꯏꯊꯧ ꯄꯥꯠ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯧꯗꯗꯤ ꯌꯧꯁꯜꯂꯒꯦꯅ ꯆꯪꯉꯛꯏꯅꯦ ꯊꯝꯕꯥꯜ ꯊꯦꯡꯅꯔꯛꯏꯁꯦ ꯇꯣꯡꯉꯒ ꯃꯥꯜꯂꯦ ꯀꯥꯏꯅꯣ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯑꯣꯏꯇꯥꯔꯗꯤ ꯆꯠꯂꯝ ꯌꯥꯝꯗꯦ ꯍꯧꯖꯤꯛ ꯃꯥꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯣꯏ ꯍꯟꯅꯔꯦ ꯅꯣꯡꯁꯨ ꯆꯨꯔꯦ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯊꯝꯕꯥꯜ ꯑꯝꯇ ꯐꯪꯗꯅ ꯆꯠꯇꯣꯔꯦ ꯃꯤ ꯄꯣꯔꯥ ꯑꯅꯤ ꯆꯪꯁꯤꯜꯂ ꯍꯪꯉꯣ ꯉꯁꯥꯏ ꯃꯌꯥꯝ ꯄꯥꯏꯈꯤꯕꯗꯣ ꯑꯩꯅ ꯍꯪꯒꯦ ꯇꯧꯔꯒ ꯇꯜꯍꯧꯒꯦ ꯍꯥꯏꯒꯗꯕ ꯄꯄꯥꯟ ꯆꯠꯈꯤꯕ ꯇꯧꯔꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯌꯥꯝ ꯍꯦꯛ ꯀꯣꯜꯂ ꯆꯠꯈꯤꯕ ꯄꯣꯡ ꯂꯝꯕꯤ ꯈꯣꯡ ꯃꯆꯥꯗꯨꯗꯤꯀꯣ ꯊꯩꯐꯝ ꯁꯣꯝꯒꯤ ꯚ꯭ꯌꯨ ꯈꯨꯐꯖꯁꯤ ꯆꯤꯡꯁꯤ ꯌꯥꯝ ꯐꯖꯩ ꯉꯝꯃꯤꯀꯥꯟꯁꯤꯗ ꯑꯀꯣꯏꯕꯁꯦ ꯆꯤꯡꯅꯤ ꯐꯖꯩ ꯉꯁꯤꯁꯦ ꯀꯩ ꯇꯧꯕ ꯀꯥꯡꯂꯦꯟꯅꯦꯕꯀꯣ ꯃꯌꯥꯝ ꯀꯥꯡꯂꯦꯟ ꯀꯣꯏꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯗꯥꯎꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯤꯅ ꯄꯤꯛ ꯊꯜꯂꯝꯃꯤꯅꯤꯀꯣ ꯁꯥꯏꯁꯦ ꯑꯗꯨꯒꯅꯦ ꯄꯨꯡꯌꯣꯝ ꯌꯣꯝꯃꯝꯕ ꯃꯤ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏ ꯄꯥꯡꯈ꯭ꯔꯦꯀꯣ ꯅꯣꯡꯁꯦ ꯍꯦꯛꯇ ꯖꯝ ꯂꯥꯎ ꯇꯧꯔꯛꯄꯗꯨꯗꯅꯦ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯦꯕ ꯅꯣꯡ ꯆꯨꯔꯦ ꯗꯥꯎ ꯈꯨꯌꯥꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯤ ꯍꯣꯟꯕ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯄꯤꯛꯄꯅꯦꯕꯀꯣ ꯃꯣꯏꯅ ꯄꯥꯏ ꯂꯥꯛꯑꯦꯅ ꯏꯕꯨꯡꯉꯣ ꯊꯝꯕꯥꯜ ꯆꯠꯄ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯝꯇ ꯄꯤꯌꯣ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏ ꯄꯤꯊꯣꯛꯄꯤꯔꯝ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯃꯥꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯑꯝꯇ ꯐꯪꯍꯧꯗꯕꯗꯨꯗ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯅ ꯅꯪꯍꯧꯗꯦ ꯀꯦꯃꯦꯔꯥꯃꯦꯟ ꯀꯣꯏꯆꯦꯟ ꯂꯩꯔꯨꯔꯦ
ระบุสมน้ำมาเชียร์ยังไงร้อยกลางที่แม่ใช่เดี๋ยวเล่นก็กลางเรียนใช่เดี๋ยวก็มันเข้ามาได้เดี๋ยวกลางแอมจริงใช่เดี๋ยวกลางจริงเดี๋ยวก็ทำบ้านทำเจ็ดเดี๋ยวก็กี่ห้องกี่เมย์ปราเมล่าใช่ต้องมีสิไอ้นี่งั้นสินะฮันมันเดี๋ยวกูบ่เอาผู้สัตว์จีบ่โอ้เนี่ยกี่ห้องบ้านเสียงเต็มอยู่ตัวจีนง่ายดีกว่าไอ้ไล่ดิไล่นี่กี่ห้องเสียดูพังงวยโดเรงสินุ่งเสียแกต้องพักตาดีบ่ว้าวแม่กี่ห้องแม่เจ้าไอ้อำไล่เดียมไล่ยังไงดูไปได้จริงสินุ่งจีไอ้เนี่ยใส่กี่อุศมสุดซาสรุปไปตัวนักว่าไอ้ไก่กี่กางกี่ลายกี่อุศมเนี่ยบัตรตอร์กว่าดูกี่angam bakra kat laga kuina padu pesak dang bana angam bakcha re adu duga usop saru re adu halaga thengna sum tholak pane ba phajai nangi mai thamal se to kaino ga ta daga rose ta daga sem ga musu pai da mi normal ta da mona phajana maming ga hangol masaka video da su yang hong nang hodre ma su chen ba khoi su chen ba adu ma se hi de ba ka khalaga pri ngobra mayang kang ga taw yo ka halang ga lak min na bane ba mo ban se hi de ka khalaga janu pa ai bu thamal bi da mi ba do una ba mayang share ta taw view adu ga jan pa nang na ura ga di engon da ka men ba pisan bi ro thamal bi ba du ne mo ma na kwa du ha gi taw bi ba ai na thamal pa ai su no mo ta pak tha che ak pa du da ne gi si masin he sam hang gi da bra sa ko ta na thaim sa ka le hoy ko adu ga mo ne su chho lo ri ne ai ta re ta sang yang ai thamal hi ala e ka mai he ja no e mo na na ri khong ra aduga kumamba hang nangdre lagi inaw kharam su kwa thong ma cha do dam ki na lal mi chi nei timing do kwa sa khangi se an law le hoi wa aduga ke mai on san ban ngam dre ko mem so bi ni ko ai sa ka e na hai bi ni ko mi na la na khan ki ni ko sa yang ka e bong thoi e thing na da mai ko da kumam de ka ta su taw ko thong ma sa do ko ji ki wai thong do khang bi mem chat pa yaw thing na di khangam ni ko da ne hi ma chin tum bi gi hills ka si tong san la ba ni na ki na ai story do mot phal la ga ma tru mai lang ko do adu da môi mga taro khăn là làm anh taro còn là biết lại bảo ai thân chắc pas mai tao nghe được adu em khum nang che ki hom yam yo le to ki hom yo hom di le to sam da pu lai si sam da pu lai si ko ko ma tai khang bi mayam lening man khitana ko akhoi je nong chot ke chot la sanu da nga si dum khatang khak phon adum kum dare ko pung lop til lop pade mi myam leina ri ko ado chama gi taruk tauba taret phau tau ge ka hai bu yaw ko aduga chama gi tarani si si na sam gi lore ko ki hom de se si sam ji ha bu pure ro ki hom ja hoi aswa tao se ngwa em sao he tara ne hai se ai ko tin sao he ta ka ma ro ye sing isel male nani male ki hom lau ke da lauge khao pa ni la à hom lau ke da la ni lau ni ya ki hong ga daiจะเลยก็ไอ้กี่หอมเนี่ยเอาไปนี่ก็ซาซา mayam ai ngasi na ahan bani ko sampuri se samga se khutna pai ba phangi se ko pamukta pai ba su phangdre do pu su phangdre bo ko yam man ro mayam ai na singi ise sa ba se lambi se mayam pa jam phaja ba sum namak pani da nong dang budi ore ko 7กันตาเดียวะ17ตาเดียวะhalak pada kang sing hori na hori amring gam sing hori hojik se khoi uripok yore ko uripok lom sai tang chali uripok ki kang ne se myam uripok ki yeng min se manam si hey thuk manam la lei manam na kai no nung si de kang sa ke nong chati u lak ki ko ya na le han yi ji ko ong je ban 740 sin de ban ng thon ge moi na hojik skon yore ko myam skon gi mi kichin je yeng se ko myam pai ko mai to ge ha bu sanu pa na pai ni camera se mathak ta gi mana ai wa re bu na ta nam mo na myam da sum yeng haning ba skon gi sum dam lap pa sum u ba chat pa phrak ta u phang da sing do hai ta re ko lai sa jo ayuk tani ko mayam si se mi big thali se ko do horen thenga bodum sumai dum taw doine paw na maga changba yam wa na changna bane ko mi khut chen jeng ko mayam ado hoi lai khor mai sume hojik sin le ka hai ji ko mayam ko suna de ko yung thina ko yi kang ga ching bang tam do di pura traffic jam je ka nom ni ko mati ek khak thong na bo na bada ne pung ama hina chang do ni ko leng ba ya da bi da hojik se theng jala ko bi pung ni pa ga thara ko sum kai thau ya bai wa ni Hôm nay có xử lý của xin vô lại cho xóa mà bạn nó phầm ra đi
ꯁꯤꯗ ꯑꯉꯥꯡꯅ ꯑꯆꯥꯄꯣꯠ ꯆꯥꯈꯤꯖꯦ ꯍꯧꯖꯤꯛ ꯄꯨꯡ 9ꯗꯤ ꯇꯥꯔꯕꯅꯤꯀꯣ ꯐꯖꯗ꯭ꯔꯣ ꯃꯅꯝꯒꯗꯤ ꯈꯨꯠꯅꯨꯡꯁꯤ ꯃꯅꯨꯡꯗꯩ ꯅꯠꯇꯅ ꯍꯥ ꯅꯪ ꯆꯥꯗꯣꯏꯁꯦ ꯀꯩꯅꯣ ꯈꯜꯂꯣ ꯀꯩ ꯆꯥꯅꯤꯡꯉꯤ chicken skin gi yaw ꯈꯜꯂꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯩꯈꯣꯏꯗꯤ chicken ama egg roll ama aduga kainosiga chicken and egg siga ꯀꯗꯦ hoi kan ꯀꯣꯐꯤ ꯅꯪ ꯀꯣꯐꯤ ꯊꯛꯀꯦꯔꯣ ꯁꯤꯗ ꯍꯩꯃꯩ ꯁꯤ ꯍꯥꯎꯅꯤꯁꯦ ꯁꯤ ꯂꯧꯔꯣ ꯁꯤ ꯑꯅꯤ ꯑꯃ ꯂꯧꯔꯣ ꯅꯪ ꯀꯩ ꯂꯧ ꯀꯥꯡꯒꯤ ꯕꯥꯏꯠꯅꯤꯀꯣ ꯀꯩꯒꯤ ꯄꯨꯊꯣꯔꯛꯏꯅꯣꯌꯦꯗ ꯑꯩꯅ ꯀꯥꯡ ꯅꯨꯃꯤꯠꯅ ꯄꯥꯏꯍꯧꯗꯗꯤ ꯊꯝꯕꯥꯜꯁꯦ ꯍꯌꯦꯡ ꯂꯣꯏꯔꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯅꯠꯇ꯭ꯔꯥ ꯈꯨꯅꯨꯡꯁꯤꯝꯅꯤꯀꯣ ꯑꯩ ꯅꯍꯥꯟꯒꯤ ꯆꯪꯗ꯭ꯔꯤ ꯑꯃꯨꯛꯇ ꯑꯗꯣ ꯉꯁꯤ ꯆꯪꯒꯦ ꯍꯥ sila wan ꯉꯥꯏꯈꯣ kai ni ga mi ꯀꯥꯏꯗꯣ kala ꯄꯥꯝꯕꯤꯗꯣ ꯌꯥꯎꯁꯤ ꯌꯥꯗꯕꯅꯦꯕ ꯉꯁꯤꯗꯤ ꯅꯝꯗꯅ ꯌꯥꯎꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯁꯝꯒꯁꯦ ꯎꯆꯤ ꯏꯁꯤꯡ ꯇꯥꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯅꯣꯡ ꯖꯞꯇ ꯊꯥꯏꯅ ꯑꯗꯣ ꯁ꯭ꯋꯥꯏꯗꯅ ꯑꯝꯇ ꯆꯨꯔꯝꯗ꯭ꯔꯦꯕ ꯉꯥꯎꯋꯦ ꯊꯝꯕꯥꯜ ꯃꯅꯝꯁꯦ ꯏꯪ ꯂꯥꯎꯋꯦ ꯃꯅꯝꯁꯦ ꯁ꯭ꯋꯥꯏꯗꯅ ꯄꯨꯡ ꯀꯥꯡꯉꯝꯃꯦ ꯑꯗꯣ ꯅꯣꯡ ꯑꯝꯇ ꯆꯨꯔꯝꯗ꯭ꯔꯕꯅꯤꯅꯀꯣ ꯉꯥꯎꯕ ꯇꯥꯔꯦ ꯍꯥꯏꯕ ꯆꯥꯔꯔꯣꯏ ꯀꯣꯏꯔꯨꯔꯦ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯁꯤꯜꯂꯅꯤ ꯁꯤꯗ ꯑꯗꯨꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯆꯥꯁꯦꯌꯦ ꯍꯥꯏꯗꯧꯔꯣꯗꯅ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯆꯥꯎꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯖꯄꯥꯟꯗ ꯂꯩꯔꯦ ꯇꯣ ꯑꯥꯗ ꯃꯃꯤꯡ ꯑꯦꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯪꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯈꯪꯗꯕꯁꯤꯡꯅ ꯍꯪꯕꯤꯔꯦꯀꯣ ꯑꯉꯥꯡ ꯏꯆꯥ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯑꯗꯣ ꯁꯤ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯎꯠꯆꯔꯕꯅꯤ ꯉꯁꯤꯗꯤ ꯆꯥꯔꯒꯦ ꯑꯆꯥꯄꯣꯠ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯔꯣ ꯖꯄꯥꯟꯒꯤ ꯀꯩꯅꯦꯕ ꯖꯄꯥꯟꯒꯤ ꯊꯝꯕꯥꯜꯅꯦꯕ ꯃꯌꯥꯝ ꯁꯤꯁꯦ ꯋꯥ ꯁ꯭ꯇꯣꯔꯤ ꯃꯅꯨꯡꯒꯤ ꯈꯨꯠꯅꯨꯡꯁꯤꯡꯅꯤꯀꯣ ꯆꯥ ꯊꯦꯡꯀ꯭ꯌꯨ ꯆꯥꯅ ꯊꯦꯡꯀ꯭ꯌꯨ ꯊꯝꯕꯥꯜꯁꯦ ꯃꯅꯝ ꯅꯨꯡꯁꯤꯑꯦ ꯅꯨꯡꯁꯤꯕꯅꯤ ꯏꯪ ꯂꯥꯎꯔꯗꯅꯀꯣ ꯑꯗꯨ ꯊꯋꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯥꯡꯗ ꯑꯗꯨꯃꯥꯏꯅ ꯋꯥꯏꯊꯧ ꯄꯥꯠꯇꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩ ꯈꯪꯗꯦꯕ ꯑꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤ ꯍꯥꯏꯗꯤ ꯁꯨꯝ ꯕꯤꯠ ꯂꯩꯇꯦ ꯀꯩꯝ ꯆꯠꯅꯤꯡꯗꯦꯅ ꯈꯜꯂꯒ ꯊꯦꯡꯉꯒ ꯁꯨꯝ ꯉꯥꯛꯇꯪ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯩꯅꯦ ꯄꯪꯊꯧꯗ ꯊꯧꯔꯒ ꯑꯗꯨꯝ ꯏꯟꯅꯔ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯏꯅꯦꯕ chingati ko chalido ngari am chingena ꯉꯥꯔꯤꯌꯥꯅꯦꯅ ꯆꯠꯂꯦ ꯑꯗꯨꯒ ꯂꯝꯕꯤ ꯊꯤꯡꯉꯦꯅ ꯑꯃꯨꯛ ꯇꯧꯔꯦ ꯋꯥꯏꯊꯧꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯪꯗꯨꯝꯗ ꯆꯪꯕ ꯑꯗꯒꯤ ꯂꯪꯗꯨꯝꯗ ꯆꯪꯉꯦ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯆꯪꯉꯦ ꯄꯣꯁꯇꯔ ꯊꯥꯔꯝꯕꯗ ꯎꯕꯅꯦ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯃꯔꯤꯡ ꯈꯨꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯂꯩꯍꯧꯕꯤ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯊꯥꯍꯧꯕꯤ ꯑꯗꯒꯤ ꯑꯃꯁꯨ ꯂꯝ ꯑꯃꯁꯨ ꯀꯔꯤꯕ ꯀꯔꯤ ꯀꯩꯅꯣꯝ ꯊꯥꯍꯧꯕꯤ ꯑꯃꯨꯛ ꯇꯥꯗ꯭ꯔꯤꯕ ꯂꯝ ꯑꯃꯁꯨ ꯊꯥꯍꯧꯕꯤ ꯃꯔꯤꯡ ꯃꯆꯥ ꯑꯃꯁꯨ ꯀꯧꯔꯛꯄ 마수 폰 tau래 aina pa thaman gi ko khomje kanda aduga ni nang kira leibra hai ko aina ai kano da laiye thaman he kang gi ko chali nang hoji adudi ka su ma le gari to man chapra hai ko chatle hai adu amana kano da hai jan gre da hai kari ba cái con say ta thiam hay không để đi chăm chỉ một lần thiam lại đi hai chân đi đi nấu ấy xin lấy hay mà xin lấy đi cây mà sao để nói chuột đi aduga kia thì câu nhá câu bên mấy kí hôm phang có tàu đến aduga anh đã đi đăng kí hôm phang anh pizza đi cái non kí càng gì hay kí hôm đó mình nói thuốc lên nè đây luôn đi sẽ được thằng bạc kia là hay quá mà thì là tao mà em gì cái gì quá mama기 dabdi thile mamagi de ki thile mo de ke aga fresh hek tangai de hawe aina su magi cha achamba ki pire aduga sinan dum loina ma haida ko na ki su lakani na khalle oi dabdi nga ga daba mande mo de su lawo di hai bane ba adu chat thabak na chit na chat nam de na sidi kang ko be sida nal maring na saidan mo gi dana la mom su ne hoy ba kai nung hai bane ni sanam sandro diong dinga da ma thala me ba kodra ma te mai hai gum do lang dum de lan thoro ko da kai nung hai ma le ko ko kren thai gi nin chan mo ne mai taw re du kan bi do aso mi chang ke do thing nge na hai re mi kha da hamula mi da na mi thing nge so mi ya re na so mi so pe chat du ina ra chat ta kan de ya kai no ni yaw we thama me at adu
ꯀꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯀꯥꯡ ꯆꯤꯡꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒ ꯃꯌꯥꯝ ꯎꯏꯗꯅꯀꯣ ꯑꯩꯅꯒ ꯍꯩꯔꯨꯛꯀ ꯂꯥꯛꯄꯗꯣ ꯑꯗꯨ ꯅꯪ ꯎꯏꯗꯅ ꯅꯍꯥꯟꯒꯩꯗꯤ ꯑꯗꯣ Hay lo rồi bây giờ. ꯅꯍꯥꯟ ꯋꯥꯔꯤ ꯅꯣꯛꯅꯕ ꯍꯥꯏꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯃꯣꯏ ꯑꯗꯥꯏꯗꯗꯤ ꯁꯨꯝ ꯍꯥꯏꯗꯔꯒ ꯀꯥꯡ ꯑꯝꯇ ꯆꯤꯡꯉꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯀꯥꯡ ꯑꯝꯇ ꯆꯤꯡꯉꯝꯗꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁ꯭ꯄꯣꯔꯠ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯔꯠꯀꯤ ꯇꯥꯏꯞꯇꯒ ꯇꯦꯟꯒ ꯈꯜꯂꯒ ꯂꯩꯁꯥꯕꯤ ꯃꯆꯥꯒꯁꯦ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀ ꯍꯥꯡꯉꯒ ꯁꯤꯡꯖꯨ ꯑꯗꯒꯤ ꯍꯩ ꯀꯩꯀꯥ ꯀꯤꯍꯣꯝ ꯀꯩꯀꯥ ꯇꯧꯔꯒ ꯑꯗꯩ ꯑꯆꯥꯊꯛ ꯃꯌꯥꯝ ꯌꯣꯜꯂꯒ ꯃꯤꯁꯦ ꯁꯥꯇꯤꯟ ꯄꯦ ꯑꯆꯧꯕ ꯈꯜꯂꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕꯗꯤ ꯀꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯄꯦꯟꯗꯦꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯤ ꯈꯪꯒꯗ꯭ꯔꯗꯤꯅꯦ ꯑꯩ ꯇꯁꯦꯡꯅ ꯉꯥꯛꯇ ꯆꯠꯂꯝꯒꯗꯕꯅꯦꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯕꯣꯔꯥꯡꯗꯨꯅ ꯕꯣꯔꯥ ꯅꯨꯡꯁꯤꯌꯦꯕ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯠꯂꯦ ꯑꯗꯨꯝ ꯃꯌꯥꯝ ꯃꯣꯏꯁꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯁꯨ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯆꯪꯐꯝꯅꯤꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯈꯛꯇꯅꯦ ꯏꯆꯥꯅ ꯁꯨꯝ ꯆꯠꯁꯦꯅꯀꯣ ꯂꯩꯌꯦ ꯃꯤ ꯐꯝꯃꯦ ꯅꯝꯕꯔꯣꯏꯒꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯍꯥꯏ ꯋꯦꯜꯀꯝ ꯇꯨ ꯖꯄꯥꯟ ꯍꯥꯏꯅꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯍꯥꯏꯔ ꯖꯄꯥꯟꯒꯤ ꯑꯆꯥꯄꯣꯠ ꯍꯥꯎꯏ ꯍꯥꯏꯅꯤꯁꯦ ꯖꯄꯥꯟꯒꯤ ꯃꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯗꯤ ꯃꯌꯥꯝ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯉꯁꯥꯏ ꯅꯣꯡꯃꯔꯛꯇ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯊꯛꯅꯕ ꯃꯍꯤꯗꯤ ꯄꯨꯊꯣꯔꯛꯇ꯭ꯔꯤ Hay lo rồi chứ. ꯍꯥꯎꯕ꯭ꯔꯣ ꯂꯣꯏ ꯍꯥꯎꯇꯥꯕꯅꯤ ꯍꯥꯎꯕ꯭ꯔꯣ ꯌꯦꯡꯉꯦꯀꯣ ꯍꯥꯎꯋꯦ ꯀꯥꯡꯁꯨꯕꯤ ꯃꯌꯥꯝ ꯅꯝꯕ ꯑꯃ ꯌꯥꯎꯋꯦꯕ ꯃꯈꯨꯞꯁꯦ Cái này đó. Càng sủa. ꯀꯥꯡꯁꯨꯕꯤꯅ Đây. Bây giờ là làm sao? ꯆꯧ ꯆꯥꯔꯒꯦ ꯄꯨꯟꯅนี่นะมากๆแต่ไม่อย่างนั้นที่ตามที่เราคุยดีด้านต้นเจนส่งมาแล้วเนี่ย ช่วยผักกะเพราหน่อยค่ะ Hào năm được. Hào có học được năm một mình chắc vì hào tới thì hào cả. Xin dùng nhé trên vì xin dùng nhé trên. คนยึดถือได้ไหมอันสิหายดิ 아이디싱에 가라 한다라보네. ꯑꯩꯈꯣꯏꯒꯤ ꯂꯦꯃꯣꯅꯦꯠꯁꯦ ꯉꯁꯥꯏꯒꯤ ꯄꯨꯊꯣꯔꯛꯇ꯭ꯔꯦꯕꯀꯣ ꯑꯆꯥꯄꯣꯠ ꯆꯥ ꯂꯣꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯇ ꯄꯨꯊꯣꯔꯛꯏꯅꯦꯕ ꯃꯣꯏꯁꯦ ꯀꯥꯎꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯅꯗꯤ ꯉꯁꯥꯏꯒꯤ ꯀꯥꯎꯔꯝꯃꯅꯤ ꯑꯝꯇ ꯍꯥꯏꯁꯦ ꯍꯥꯏꯕꯅꯦ ꯃꯄꯥ ꯃꯆꯥꯅ ꯍꯥꯏꯔꯨꯅꯨ ꯃꯤ ꯀꯥꯎꯔꯝꯃꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯨꯒ ꯂꯥꯁꯇ ꯀꯥꯎꯔ ꯂꯩꯔꯝꯃꯤꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯀꯥꯟꯗ ꯄꯨꯊꯣꯔꯛꯏꯅꯦ ꯍꯧꯖꯤꯛꯇ 안드레. ꯍꯥꯏꯅꯦ ꯑꯩ ꯌꯥꯝ ꯆꯥꯡꯉꯝꯗꯤ ꯇꯨꯝꯃꯝꯗꯦ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯂꯨꯄꯥ ꯀꯌꯥ ꯇꯥꯏ ꯍꯥꯏꯕꯗ ꯌꯥꯀꯤꯃꯦꯁꯤ ꯆꯤꯀꯟ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯅꯦ ꯑꯗꯨꯒ ꯎꯔꯥꯃꯥꯀꯤ ꯁꯨꯁꯤ ꯑꯦꯛ ꯄ꯭ꯂꯦꯠ ꯑꯃꯅꯦ ꯇꯦꯔꯤꯌꯥꯀꯤ ꯆꯤꯀꯟ ꯅꯨꯗꯜꯁ ꯄ꯭ꯂꯦꯠꯅꯦ ꯄꯤꯁ ꯑꯥꯏꯁ ꯇꯤ ꯑꯃ ꯑꯗꯨꯒ ꯂꯦꯃꯣꯅꯦꯠ ꯑꯅꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒꯗꯅꯤꯀꯣ ꯄꯨꯟꯅ 1,150 ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯇꯨꯅꯗꯤ ꯍꯦꯟꯅ ꯍꯥꯎꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ Anh nói hào này Japan này có hai thì hào. Japan này có hai thì là cái nó cái bông phụ thuộc trong hào này. Hào ít hai tuần. Hào cái hào gì có xem thử. ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯑꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕꯗꯤꯀꯣ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯇꯨꯅ ꯍꯦꯟꯈ꯭ꯔꯦ Hai Manipuri đó khối giải phái xem mình làm thị em phụ thuộc vào rồi đó. Sai rồi. Ai thiếu một tí tông tiểu. Hào rồi. ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤꯀꯣ ꯉꯁꯤꯒꯤꯗꯤ ꯀꯥꯡ ꯅꯨꯃꯤꯠꯀꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 8 ꯍꯦꯟꯈ꯭ꯔꯕ Tadi di pan mapan dah naik dah. 8 ꯍꯦꯜꯂꯝꯃꯅꯤ ꯑꯗꯨꯗꯤ ꯕꯥꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ Ai saksi aja. ꯃꯩ ꯃꯔꯛꯇ ꯆꯪꯁꯤꯜꯂꯗꯤ ꯈꯔ ꯉꯥꯟꯒꯗꯕ ꯀꯥꯁꯤꯗꯨꯗ ꯐꯝꯕꯩꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯉꯥꯜꯗ꯭ꯔꯥ Slide cái thằng này là. ꯑꯗꯨꯗ ꯉꯥꯜꯂꯤ ꯑꯗꯨꯗꯤ ꯑꯩ ꯏꯆꯥ ꯃꯁꯛ ꯐꯖꯕꯅꯦ ꯇꯨꯃꯤꯌꯥ Ya hay cái. ꯀꯥꯡꯅꯤꯅ ꯈꯦꯆꯤ ꯂꯣꯏꯁꯤꯜꯂꯁꯦꯅ ꯈꯦꯆꯤ ꯈꯤꯇꯪ ꯂꯩꯖꯔꯦ ꯂꯝꯕꯤꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯣꯟꯅꯩꯗꯅꯀꯣ ꯉꯁꯤꯗꯤ ꯎꯇꯤꯁꯦ ꯈꯤꯇꯪ ꯐꯥꯠꯇ꯭ꯔꯦ ꯃꯅꯤꯡ ꯑꯣꯏꯔꯦꯅ ꯃꯔꯣꯏ ꯊꯣꯡꯕ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯃꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦꯅ 아저 루파 양카이 거기 기지 그냥죠. Ati, yam tam thobane. 오. ꯑꯣ Offer to ben lak sa war ko. ꯂꯥꯁꯀꯤ ꯃꯊꯦꯜꯁꯦ ꯎꯇꯤꯒ ꯀꯩꯀꯩ ꯇꯧꯔꯤꯅꯣ ꯁꯤꯁꯦ Uti tawi iromba tawi. Aduga maroy ga sigani buko. Oh, isa atay loy haba. Mai tre buko. 이러면서 야라마. 하여튼 깔리에는 ꯑꯆꯥꯔꯁꯦ ꯌꯥꯝ ꯐꯖꯩ ꯃꯁꯛ ꯈꯦꯆꯤꯅ ꯂꯥꯁ ꯑꯣꯏꯁꯜꯂꯒꯦ ꯇꯧꯕꯅꯤꯗ ꯅꯈꯣꯏꯅꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯁꯨꯛꯇꯧ ꯇꯧꯗꯕꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯕꯅꯦ ꯑꯗꯨꯅꯀꯣ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯀꯣ ꯃꯌꯥꯝ